Matamgi Manipuri Wari channel asibu tabiriba kwai pumnamakpu taramna opoga loinana ikoknona khurumjari ngasi muktaminarasi Chanu Lembi taraga taret suba tangka somdana khatna launaba chainabagi makholna imungdo pumnin nilli kolik langkhaiba thugabagi makholnasu mayek sengna tari silaima mabunga manamagana khatna launaribadu adumak yengduna lei phamungda yataduna leiriba asonba mamasu kapti Pramona Ibema imai chasibo hu charaga sikhasiro haidi ema nungtigi khatnabaga laungnabaga nabung nena leiribasibu karibu kanarige nanamasu adu mangai mama egi khandrabasu masalgidi khanba yaidana makhoi phatsu phatkidreda ko imagi bungona koi ani se Silheima apokpi mama da yengduna kablai taurasanu ima makoina thokpa machalgi ijat yolaga chaba ngamba makoina bu karamna mamagi machalgi minungsi phauramdoino ima hiningdre ima na hogot kangkhat ngamnamlabadi ichabu asumna waram loidabani ko Silheima mapido teikthoktuna hairap mama da yenglaga noglai yare se ima to ima ise bimolana contractor nurse ohine haibado yara male aigido sidaidine ima su layengladabani aina ima hiningdre debema ima hiningdre ima adumaina hainuba ai wakal yamna sonthai ado thabaki dudi adum regular tanaba chahi ani muk leiraga moina sinbini su hai oh phare phare somdana Chanu ga telaibaga wari sari Chanu na yambuwa hau kaino nungsiye telaiba mamito harap yenglaga nokmi tawrai aisu nangbu nungsina sigi wahi se akoi nawbigi dialogue ne da hau nungsiye nungtigi he haramni sigi wahi se haidaba numit yaramoi ibani dagi ne makoi ani na bu hele nungsinabadi oh angang matau tamineba as tambagi wana tiye mogi khwaido sum haibanida ado yambo handakti exam mayanina kanna honasiko au khona doini Chanu college ki ground du maning mamang leiduna yengli nungsiko yambo ibani gi nungsibagi sehudi college na achobu tangkak amane ibani gi nungsigi warida college gi mamingsu yaurgani yambo ngasidi nangse yamna nungsiye 2 minute 15 like aina su nangbu yamna nungsiko as taningdeda yambo nangsidiba noi naw bilak to dikadora mogi distadi lepi khradudi kawine somdana dining table duda thamliba mamangmakta da leiriba chak tu fawba hannatuna yenglude makhut namana table duda thamli makhut yana phone do namduna nokmi tawri Savitri masanupagi matau duda nokning boy kari boy makhut yet ki phone do mullaga nakanda thamliba makhutuna chak manakta singchinbi ho chak to sida leire table da mukhotrasu pisaksu nokmi tawduna Madam, handakti ekoi tombase monda yamna nungaibadongna uida Savitri sunoglai maram lei pisak as akoi masidiba ho chak to hana chatho o haiba phone do ko na met lokai dorage isa tombido aina yamna munna khangba angang ni karimta pakhalunu ningthoremba ikai boy kari boy as akoi masidi isa tombido handak exam loibaga ekhoi de chakau batare ita na mana kaubudo kai hadi nusire kaurun daima mine mame chaukini hoida chindadi kaurunu thamoi dadi harauramnida
ꯑꯩ ꯆꯥꯛ ꯈꯪꯂꯝꯂꯝꯃꯤ ꯑꯗꯩꯃ ꯂꯥꯃꯛꯈꯤꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤ ꯉꯁꯤꯗꯤ ꯁꯤꯂꯩꯃ ꯀꯣꯟꯇ꯭ꯔꯦꯛꯇ ꯁ꯭ꯇꯥꯐ ꯅꯔꯁ ꯑꯣꯏꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ ꯑꯍꯥꯟꯕ ꯂꯥꯛꯄꯒ ꯑꯣꯏꯔꯦ ꯃꯁꯥꯗꯣ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯦꯁꯦꯟ ꯐꯥꯏꯜꯁꯤꯡꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯤ ꯃꯁꯥꯗꯨ ꯏꯆꯤꯡ ꯆꯤꯡꯅꯕꯒꯨꯝ ꯍꯥꯟꯅ ꯅꯔꯁ ꯑꯣꯏꯔꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯍꯪꯂꯤ ꯏꯆꯦ ꯀꯩꯗꯧꯔꯦ ꯁꯤꯂꯩꯃ ꯁꯤꯒꯤ ꯐꯥꯏꯜꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯁꯤꯗ ꯁꯤꯒꯤ ꯄꯦꯁꯦꯟꯁꯤꯒꯤ ꯀꯟꯁꯜ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔꯁꯤꯕꯨ ꯅꯔꯁ ꯅꯨꯄꯤ ꯑꯗꯨ ꯍꯥꯏꯔꯞ ꯐꯥꯏꯜꯗꯨꯗ ꯌꯦꯡꯂꯤ ꯑꯣ ꯁꯤꯗꯤ ꯅꯤꯡꯊꯧꯔꯦꯝꯕ ꯍꯥꯏꯕꯅꯤ ꯌꯨꯝꯅꯥꯛꯇꯤ ꯈꯪꯕꯤꯕ꯭ꯔꯣ ꯏꯆꯦ ꯇꯦꯟꯁꯨꯕꯝꯅꯤ ꯈꯪꯅꯕ꯭ꯔꯣ ꯅꯪꯕꯨ ꯍꯥꯟꯅ ꯈꯪꯅꯗꯦꯗ ꯏꯆꯦ ꯑꯣ ꯑꯩꯈꯣꯏ ꯋꯥꯔꯗꯁꯤꯒꯤ ꯏꯟꯆꯥꯔꯖꯅꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯦ ꯑꯇꯩ ꯗꯣꯛꯇꯔꯒꯅꯦ ꯃꯥꯟꯅꯗꯦ ꯌꯥꯝꯅ ꯂꯦꯝꯅ ꯇꯞꯅ ꯉꯥꯡꯉꯤ ꯑꯗꯣ ꯏꯁꯧꯗꯤꯅꯦ ꯑꯔꯣꯏꯕꯤꯅꯤ ꯅꯪꯁꯨ ꯁꯨꯝ ꯈꯪꯂꯛꯈꯤꯅꯤ ꯁꯤꯗ ꯀꯨꯏꯅ ꯄꯨꯔꯒ ꯃꯃꯥꯗꯣ ꯁꯥꯕꯤꯇ꯭ꯔꯤ ꯀꯧꯏ ꯃꯃꯥꯁꯨ ꯁꯤꯗ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯒꯤ ꯗꯣꯛꯇꯔ ꯑꯣꯏꯅ ꯂꯩꯌꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯥꯔꯁꯨ ꯂꯥꯛꯑꯅꯤꯗ ꯉꯁꯤꯗꯤ ꯃꯥꯒꯤ ꯁꯤꯞ ꯇꯥꯕꯅꯦ ꯃꯁꯛꯀ ꯌꯥꯝꯅ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯏꯕꯦꯝꯃ ꯌꯥꯝ ꯂꯦꯝꯈ꯭ꯔꯖꯥꯠꯅꯤ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯆꯦ ꯁꯅꯥꯒꯤ ꯀꯔꯟꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯑꯩꯈꯣꯏꯗꯤꯅꯦ ꯁꯤꯂꯩꯃ ꯏꯆꯦ ꯁꯅꯥꯒꯕꯨ ꯅꯥꯏꯠ ꯁꯤꯞ ꯇꯥꯈ꯭ꯔꯕ ꯇꯨꯝꯕꯒ ꯆꯪꯗꯦ ꯃꯥꯅ ꯋꯥꯔꯤ ꯂꯤꯕꯗ ꯅꯔꯁ ꯁꯅꯥꯅ ꯍꯩ ꯗꯣꯛꯇꯔ ꯂꯥꯛꯑꯦ ꯁꯤꯂꯩꯃ ꯃꯤꯍꯨꯟ ꯃꯥꯒꯤ ꯈꯣꯡꯖꯦꯜꯁꯨ ꯈꯪꯌꯥꯡ ꯌꯥꯡꯈꯠꯂꯛꯏ ꯅꯤꯡꯉꯝꯗꯕ ꯅꯨꯡꯁꯤꯕ ꯄꯦꯟꯗꯕ ꯊꯧꯗꯣꯛ ꯀꯌꯥꯃꯔꯨꯝꯁꯤꯡꯗꯨ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯏ ꯃꯄꯤ ꯏꯔꯥꯠ ꯆꯦꯟꯅ ꯁꯤꯂꯩꯃ ꯅꯤꯡꯊꯧꯔꯦꯝꯕꯕꯨ ꯌꯦꯡꯖꯩ ꯅꯤꯡꯊꯧꯔꯦꯝꯕꯅ ꯀꯩꯅꯣ ꯔꯨꯝꯁꯤꯕꯣ ꯑꯇꯩ ꯋꯥꯔꯗ ꯁꯨꯃꯥꯏꯅ ꯑꯝꯇ ꯃꯣꯠꯂꯝꯃꯣꯏ ꯈꯤꯇꯪ ꯀꯦꯌꯔ ꯂꯧꯅꯦ ꯅꯣꯏꯕꯣ ꯅꯔꯁꯅ ꯍꯣꯏ ꯁꯥꯔ ꯄꯤꯔꯥꯡ ꯃꯥꯁꯨ ꯆꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ ꯁꯤꯂꯩꯃ ꯄ꯭ꯔꯞ ꯊꯣꯛꯈꯤꯒꯦ ꯇꯧꯕꯒ ꯅꯤꯡꯊꯧꯔꯦꯝꯕꯅ ꯁꯤꯁꯇꯔ ꯔꯨꯝ ꯅꯝꯕꯔ 7ꯒꯤ ꯄꯦꯁꯦꯟꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯁꯥꯔ ꯃꯥꯗꯤ ꯉꯁꯤ ꯈꯛꯇ ꯂꯥꯛꯄꯅꯦ ꯀꯣꯟꯇ꯭ꯔꯦꯛꯇ ꯆꯪꯂꯛꯄꯅꯦ ꯃꯥꯗꯤ ꯈꯪꯉꯝꯈꯤꯔꯣꯏ ꯈꯔ ꯐꯒꯠꯂꯕꯅꯤ ꯁꯥꯔ ꯅꯤꯡꯊꯧꯔꯦꯝꯕꯁꯨ ꯍꯥꯏꯔꯞ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ ꯁꯤꯂꯩꯃ ꯃꯃꯤꯠꯇꯨ ꯃꯄꯤꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯑꯗꯨꯕꯨ ꯆꯤꯝꯕꯥꯜꯗꯗꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯁꯤꯂꯩꯃꯅ ꯅꯤꯡꯊꯧꯔꯦꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯔ ꯑꯩ ꯁꯤꯂꯩꯃ ꯀꯧꯖꯩꯌꯦ ꯑꯩꯒꯤ ꯌꯨꯝꯅ ꯘꯔꯤꯗꯒꯤꯅꯤ ꯅꯤꯡꯊꯧꯔꯦꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯈꯤ ꯍꯥꯏꯖꯒꯦ ꯇꯝꯖꯒꯦ ꯈꯟꯕ ꯋꯥꯍꯩꯅ ꯆꯤꯝꯕꯥꯜ ꯌꯧꯕ ꯉꯝꯈꯤꯗꯦ ꯃꯔꯥꯜ ꯂꯩꯔꯕꯤ ꯁꯪꯁꯥꯔꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯟꯊꯣꯛꯄꯤꯔꯕꯤ ꯑꯃꯒꯨꯝ ꯁꯤꯂꯩꯃ ꯅꯤꯡꯊꯧꯔꯦꯝꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯗꯗꯥ ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯈꯤꯗꯕꯅꯤꯀꯣ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯁꯤꯂꯩꯃ ꯃꯐꯤ ꯃꯔꯣꯜꯒ ꯍꯣꯡꯗꯣꯛꯇꯕ ꯃꯈꯩ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯄꯦꯟꯅ ꯀꯞꯂꯤ ꯆꯨꯝꯅ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯖꯗ꯭ꯔꯕ ꯃꯁꯥꯗꯣ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯕ ꯁꯨꯃꯟ ꯌꯨ ꯉꯥꯎꯔꯤ ꯃꯆꯟꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯀꯩꯗꯧꯔꯦ ꯀꯞꯂꯗꯤ ꯁꯤꯂꯩꯃ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯃꯕꯨꯡꯗ ꯋꯥꯔꯧꯅ ꯌꯦꯡꯖꯩ ꯅꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯏꯅꯥꯛꯇꯒ ꯑꯃꯠꯇ ꯂꯥꯛꯄꯤꯔꯅꯨ ꯄꯩꯁꯥ ꯈꯤꯇ ꯄꯤꯔꯣ ꯗꯥꯆꯧ ꯅꯪꯁꯦ ꯌꯥꯝꯅ ꯐꯠꯇꯦꯀꯣ ꯗꯥꯆꯧꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯕ ꯅꯆꯜꯒꯤ ꯏꯖꯠ ꯌꯣꯜꯂꯒ ꯆꯥꯕ ꯉꯝꯕ ꯅꯣꯏꯗꯤ ꯉꯁꯤꯁꯨ ꯅꯆꯜꯒꯤ ꯏꯖꯠ ꯌꯣꯜꯂꯒ ꯆꯥꯒꯗꯕ ꯋꯥꯠꯂꯤꯕ꯭ꯔꯣ ꯑꯩ ꯑꯉꯥꯡ ꯅꯆꯤꯟꯗꯣ ꯊꯨꯒꯥꯏꯔꯨꯔꯅ ꯅꯆꯤꯟꯗꯣ ꯑꯗꯨꯛ ꯌꯥꯝꯅ ꯀꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯗꯣ ꯑꯩꯒꯤ ꯄꯥꯎꯈꯨꯝꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯥꯏꯖꯤꯟꯕꯤꯗꯨꯅ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨꯁꯨ ꯈꯣꯡꯒꯣꯏꯅꯕꯤꯕ ꯅꯠꯇ꯭ꯔꯣ ꯗꯥꯆꯧꯒ ꯗꯥꯝꯆꯥꯒ ꯌꯥꯝꯅ ꯐꯠꯇꯦ ꯅꯣꯏ ꯌꯥꯝꯅ ꯐꯠꯇꯦ ꯁꯨꯃꯟ ꯃꯆꯟꯅꯨꯄꯤꯅ ꯀꯞꯆꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯂꯥꯎꯗꯨꯅ ꯊꯣꯛꯈꯤ ꯁꯤꯂꯩꯃꯅ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯗꯗꯥ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦꯀꯣ ꯑꯃꯨꯛꯁꯨ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯁꯤꯂꯩꯃ ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯈꯤ ꯁꯤꯂꯩꯃꯅ ꯗꯗꯥ ꯗꯣꯛꯇꯔꯒ ꯅꯔꯁꯀꯁꯦ ꯌꯥꯝꯅ ꯊꯨꯡꯅꯒꯟꯗꯦ ꯍꯥꯏꯕꯅꯤ
ꯅꯤꯡꯊꯧꯔꯦꯝꯕꯅ ꯀꯅꯥꯅ ꯍꯥꯏꯕ? ꯑꯁꯦꯡꯕꯅꯦ, ꯗꯣꯛꯇꯔ ꯅꯨꯄꯥꯅ ꯗꯣꯛꯇꯔ ꯅꯨꯄꯤꯒ, ꯑꯗꯨꯒ ꯅꯔꯁꯅ ꯋꯥꯏ ꯁꯤꯠꯄꯒ. ꯏꯕꯥꯅꯤꯕꯨ ꯁꯤꯟꯐꯝ ꯌꯦꯡꯂꯒ ꯅꯨꯡꯁꯤꯅꯈꯤꯕ꯭ꯔꯣ? ꯇꯥꯅꯤꯡꯗꯦꯀꯣ, ꯋꯥꯊꯤ ꯉꯥꯡꯒꯅꯨ. ꯑꯗꯣ ꯗꯗꯥ, ꯑꯩꯗꯤ ꯏꯕꯥꯅꯤ ꯊꯨꯡꯅꯗ꯭ꯔꯗꯤ ꯗꯗꯥꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯅꯤ. ꯑꯣ, ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯅꯌꯨꯝ ꯄꯥꯟꯗꯣꯏꯔꯕ? ꯑꯁ, ꯅꯠꯇꯦ ꯃꯤ. ꯗꯗꯥꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯗꯣꯏꯕ. ꯗꯗꯥꯅ ꯑꯇꯣꯞꯄ ꯑꯃꯒ ꯂꯨꯍꯣꯡꯈ꯭ꯔꯒ ꯅꯨꯡꯁꯤꯅꯈ꯭ꯔꯒ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏꯌꯦ. ꯑꯁ, ꯌꯥꯔꯦ. ꯀꯔꯟ ꯉꯥꯡꯒꯅꯨꯀꯣ. ꯅꯨꯡꯁꯤꯕꯤ, ꯑꯩ ꯁꯥꯎꯔꯛꯑꯒꯦ. ꯁꯥꯎꯖꯧꯅ. ꯁꯤꯂꯩꯃ ꯋꯥꯈꯜ ꯈꯪꯂꯛꯂꯛꯏ. ꯅꯨꯡꯁꯤꯀꯣ, ꯗꯗꯥ. ꯃꯇꯝꯗꯣ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ. ꯑꯗꯨꯕꯨ ꯅꯤꯡꯅ ꯈꯟꯅ ꯆꯍꯤꯗꯤ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦꯀꯣ. ꯅꯤꯡꯊꯧꯔꯦꯝꯕꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯄꯒ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯕꯒꯨꯝ ꯏꯁꯥꯎ ꯁꯥꯎꯅꯤꯡꯒꯨꯝ ꯀꯔꯤꯒꯨꯝ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ. ꯅꯤꯡꯊꯧꯔꯦꯝꯕꯅ ꯏꯃꯥ, ꯉꯁꯤꯗꯤ ꯅꯥꯏꯠ ꯁꯤꯞ ꯂꯩꯀꯣ? ꯁꯥꯕꯤꯇ꯭ꯔꯤꯅ ꯍꯣꯏ, ꯀꯩꯗꯧꯔꯒꯦ ꯑꯗꯣ? ꯑꯩ ꯔꯤꯖꯥꯏꯟ ꯇꯧꯔꯒꯦ ꯏꯃꯥ, ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕ ꯁꯤꯟꯕꯤꯌꯨ. ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤꯃꯦ ꯑꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦ. ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯀꯔꯤꯒꯤ? ꯑꯩ ꯀꯅꯥꯝꯇꯒ ꯏꯟꯇꯔꯐꯤꯌꯔ ꯇꯧꯅꯕ ꯄꯥꯝꯗ꯭ꯔꯦ. ꯑꯩꯒꯤ ꯄꯥꯁꯀꯤ ꯁꯦꯆꯨꯔꯦꯁꯟꯗ ꯑꯩꯕꯨ ꯏꯃꯦꯖ ꯁꯣꯛꯍꯟꯈꯤꯕ ꯀꯅꯥꯝꯇꯒ ꯑꯩ ꯑꯣꯟꯁꯟꯅꯅꯤꯡꯗ꯭ꯔꯦ ꯏꯃꯥ. ꯁꯥꯕꯤꯇ꯭ꯔꯤ ꯃꯔꯧ ꯂꯩꯅ ꯉꯥꯡꯂꯛꯂꯤꯕ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯚꯥꯞ ꯇꯥꯕꯗ ꯅꯠꯇꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ. ꯁꯥꯕꯤꯇ꯭ꯔꯤꯅ ꯁꯤꯂꯩꯃꯗꯣ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ. ꯃꯃꯥꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅꯤꯡꯊꯧꯔꯦꯝꯕꯅ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ. ꯇꯟꯖꯥꯗꯨꯗ ꯐꯣꯟ ꯑꯃ ꯂꯥꯛꯏ. ꯅꯤꯡꯊꯧꯔꯦꯝꯕ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯔꯤꯁꯤꯞ ꯇꯧꯏ. ꯂꯦꯝꯕꯤꯅ ꯗꯥ. ꯅꯤꯡꯊꯧꯔꯦꯝꯕ ꯅꯨꯡꯁꯤꯌꯦ. ꯅꯤꯡꯊꯧꯔꯦꯝꯕꯁꯨ ꯉꯁꯤꯗꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ. ꯗꯗꯥꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ. ꯗꯥ, ꯃꯪꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯒꯦ. ꯂꯤꯔꯛꯑꯣ. ꯑꯗꯨꯕꯨꯔꯣ, ꯗꯗꯥꯁꯦ ꯑꯩꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯦꯞꯄꯦꯕ. ꯑꯗꯨꯒꯅꯦ ꯑꯩꯁꯦ ꯎꯕꯤꯗꯕꯤꯗ ꯑꯩꯒꯤ ꯃꯅꯤꯡꯗ ꯂꯦꯞꯄ ꯅꯨꯄꯤ ꯑꯃꯒꯤꯅꯦ ꯋꯥꯔꯤ ꯇꯥꯔꯒ ꯂꯩꯈꯤꯕꯩ ꯋꯥꯅꯤꯗ. ꯑꯗꯨꯗꯒꯤ ꯑꯩꯅ ꯀꯞꯄꯁꯤꯗꯤ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯗꯁꯨꯅꯦ ꯑꯩꯁꯦ ꯑꯁꯦꯡꯕꯒꯤ ꯀꯞꯄꯝꯃꯤꯅꯤꯅꯦ. ꯍꯧꯖꯤꯛꯁꯨ ꯑꯩ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤꯗ. ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯗꯗꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯦꯞꯄꯤꯕ ꯑꯩꯁꯤꯕꯨ ꯎꯕꯤꯗꯦꯅꯦ. ꯑꯩꯒꯤ ꯃꯅꯤꯡꯗ ꯂꯦꯞꯄꯤꯕ ꯅꯨꯄꯤꯗꯨꯒꯤ ꯋꯥ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯅꯦ. ꯍꯩꯃꯥ, ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ. ꯇꯣꯛꯑꯁꯦ, ꯃꯪꯒꯤ ꯋꯥꯕꯨ ꯀꯩꯅꯣ? ꯑꯗꯨ ꯍꯥꯏꯔꯛꯑꯣ. ꯀꯩꯅꯣ ꯍꯥꯏꯗꯣꯏꯕꯣ? ꯃꯀꯨꯃꯪꯅꯦ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯃꯤꯅ ꯃꯪꯒꯤ ꯋꯥꯔꯤ ꯂꯤꯔꯒ ꯗꯗꯥ ꯃꯀꯨꯃꯪꯅꯦ ꯍꯥꯏꯌꯣ. ꯍꯣꯏ, ꯃꯀꯨꯃꯪ. ꯁꯦ, ꯌꯥꯔꯕꯣ? ꯀꯞꯀꯅꯨꯀꯣ ꯅꯨꯡꯁꯤꯕꯤ. ꯗꯥ. ꯍꯥꯎ. ꯅꯨꯡꯁꯤꯌꯦ. ꯗꯥ. ꯍꯥꯎ. ꯅꯨꯡꯁꯤꯌꯦ. ꯅꯪꯒꯤ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯅꯣꯡꯃꯇꯪ ꯇꯥꯍꯧꯗꯕꯗ ꯗꯗꯥ ꯁꯤꯒꯗꯕ ꯃꯥꯜꯂꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯗꯗꯥ ꯁꯤꯗꯅꯕ ꯅꯨꯡꯇꯤꯒꯤ ꯍꯥꯏꯗꯣꯏꯅꯤ. ꯅꯨꯡꯁꯤꯕꯤ. ꯗꯥ. ꯅꯤꯡꯊꯧꯔꯦꯝꯕꯁꯨ ꯅꯣꯛꯂꯛꯏ. ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇꯣꯔꯦ ꯍꯥꯏꯕ. ꯑꯗꯨꯅꯦꯕ. ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯥꯗꯣ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦꯉꯣ. ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯂꯥꯛꯎꯔꯣ? ꯌꯥꯏꯌꯦ, ꯂꯥꯛꯑꯣ. ꯑꯗꯣ ꯏꯇꯥꯗꯣ ꯑꯩ ꯀꯥꯎꯔꯕ꯭ꯔꯥ ꯍꯪꯉꯨꯅꯦ. ꯍꯪꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯔꯦꯝꯕ ꯃꯃꯥꯕꯨ ꯀꯧꯏ. ꯃꯃꯥꯁꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ. ꯀꯩꯗꯧꯔꯒꯦ? ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯣ. ꯁꯥꯕꯤꯇ꯭ꯔꯤꯁꯨ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯀꯩꯗꯧꯔꯒꯦ? ꯈꯪꯗꯦ, ꯐꯣꯟ ꯄꯥꯏꯔꯛꯑꯣꯌꯦ. ꯂꯦꯝꯕꯤꯅ ꯏꯇꯥ. ꯍꯩꯃꯥ, ꯏꯆꯥ ꯇꯣꯝꯕꯤ. ꯏꯇꯥ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ. ꯌꯥꯝꯅ ꯄꯣꯡꯈ꯭ꯔꯦꯀꯣ ꯃꯤꯗꯤ. ꯁꯥꯕꯤꯇ꯭ꯔꯤ ꯂꯦꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯄꯦꯟꯅ ꯅꯣꯛꯆꯩ. ꯍꯩꯃꯥ. ꯏꯆꯥ ꯇꯣꯝꯕꯤ, ꯏꯇꯥꯁꯦ ꯄꯣꯡꯗꯦꯀꯣ. ꯏꯆꯥꯕꯨꯅꯦ ꯅꯨꯡꯇꯤꯒꯤ ꯅꯤꯡꯁꯤꯡꯉꯤꯕꯖꯥꯠꯅꯤ.
Khangzere ita. Ningthorembana. Manembokta ita. Mamong nupida ita tombi. Mingau sidi triangle chakre. Sabitri sunok nok to na wari sajari. Isa tombina ihen helida. Isa na ita korok pusine. Ita na sing gay nungsirise. Hospital da nursing su patient gi file fill up tori. Nurse na. Aide sige anabi hanubi se nuksi daba mo yoksile eda. Silheibi na. As isi sidiba. Hinjin ba mo yawe mi. Ase khadrak yam na hai. Hidak tap tagi kapsil laga ba tat laga ta doi ase. Silheibi so hairap noglai. Akoi je sidiba. Ado Sar Ningthoremba se phajadro wang chauradana pura nupani. Silheibi Ningthoremba palakpaduda masado swai lawi. Iche. Ado akoi sar se nupi hana chelamba male. Mana cheluriba nupido yamna phattaba maleda. Ijadabi ne kaina haidana taptagi pisa laukhra male. Wahido tabada Silheibi masado swai lauki. Kainjang charake che. Kobi jare e nangdi. Ihe room number 9 ki patient do trip lorangadaba male. Haipete yengu choba Silheibi. Room number 9 tamna Silheibi changla e. Ningthoremba lerambadudha khongphom kitang hantoi. Ningthoremba na. Nurse oibagi ithik khangbidraba male sister di. Yamna careless oiba mankre. Sister, patient singse yumgi ahal lamani. Isil inaw makni khallaga treat tawbiyo. Silheibi mapi ira chena Ningthoremba da yengduna lay. Ningthoremba na. Matungda khara yengsinbiyo. Isagi duty ni khana tawbiyo. Wahay ama phawba haijaba ngamjadraba kana leitraba amagum Ningthoremba na chatkiba maikay yengduna lehori. Dada, ifamdagi nangna lapna chatkrabasu. Ay nangi maikay yengjariye. Amuk halaklaroi ko. Ibanigi haukraba nungsi warisingdo. Dada, adumak haukraba oina lehorani ko. Silheibi mapide thoktuna Ningthorembagi matung inajay. Hanagum dada kaujabagi pangal leikidrabasu. Thamoi sidadi. Aigi adung aigi dada do adumak oiri. Silheibi khongloi thuna chengkhatuna Ningthorembagi manak tamna lepli. Ikai iki punamak thadoklaga thauna amaga loinana mapi ira chena harai. Sir, Ningthoremba na. Kaidore? Sir da wa amakhakta. Kaidore haige hojiki patient do. Patient gi natiye sir. Ai sir da Ningthoremba karemna na noglai. Oh, patient gi nataba atopa kari matter. Silheibi Ningthoremba ukini khanduna tumina mapido tethoksei. Ai sarda karigumba khara sengdokjaninge. Kai matter no ne. Silheibi kapna harai. Aibu punsigi oina asumna lana lawbiradro. Oh, adugi ore. Haujikti madugi matam henkre. Ai sargi punsida yetcharoi. Adubu wari si matangdi sarda sengdoknaba tanja pibiyo. Wari se soida tensilase. Ai kanamtagi excuse or anything else ai sengna taba pamj. Haujikti aigi anauba lambi ama hore. Silheibi mapido teithoktuna haifet noglai. Oh, yamna faye sir. Congratulations. Amuksu makhut anido lonaduna luraba misna anidudagi lepa leitena chintharakliba pirangduga loinena hairaki. Wafamse sengdokpa phangkidrabadi punsigi oina adumak ningamdana lehorani. Ningthoremba thoksadana kumlai. Hoi. Sir, mipung kudimak na aibu ikai khangdabi. Oijaba thibi oina khankrabasu. Ai karisu khande. Aigi punsigi damak. Adubu sargi maphamda wari simatangdi sengdokjaramke. Silheibi wari liba horai. Sumanna imung sida ngahak leitena police lakani.
ꯑꯩꯅꯦ ꯑꯩ ꯌꯨꯝꯁꯤꯗꯒ ꯂꯩꯅꯤꯡꯗ꯭ꯔꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯂꯥꯕ ꯍꯥ ꯅꯌꯨꯝꯗ ꯄꯥꯜꯂꯒ ꯀꯔꯤ ꯇꯧꯔꯒ ꯆꯥꯒꯦ ꯍꯥꯏꯕꯅꯣ ꯃꯁꯤ ꯃꯆꯤ ꯑꯉꯥꯡꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔ ꯂꯣꯏꯔꯦꯍꯦ ꯄ꯭ꯔꯃꯣꯅ ꯌꯥꯔꯦꯕ ꯑꯆꯧꯕ ꯅꯪꯕꯣ ꯃꯤ ꯇꯥꯔꯒ ꯏꯀꯥꯏꯖꯩꯅꯦ ꯑꯩꯒꯤ ꯊꯕꯛꯀꯤ ꯄꯩꯁꯥꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯉꯥꯏꯈꯣ ꯈꯟꯅꯁꯤ ꯈꯟꯅꯕ ꯀꯌꯥꯝ ꯀꯨꯏꯅ ꯈꯟꯅꯁꯦ ꯍꯥꯏꯕꯅꯣ ꯌꯨꯝꯁꯨ ꯃꯩ ꯊꯥꯗꯣꯛꯂꯝꯂꯒꯦ ꯍꯥ ꯏꯃꯥ ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯅꯆꯥ ꯄꯣꯛꯑꯒ ꯁꯦꯝꯅꯤ ꯈꯪꯗꯕ ꯅꯪꯕꯣ ꯁꯤꯂꯩꯃꯅ ꯗꯥꯆꯧ ꯀꯔꯤ ꯋꯥꯍꯩ ꯋꯥꯇꯥꯅꯣ ꯏꯃꯥꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯃꯆꯥꯕꯨ ꯑꯍꯥꯎꯕ ꯄꯤꯖꯅꯤꯡꯗꯕ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯍꯟꯅꯤꯡꯗꯕ ꯀꯔꯝꯕ ꯃꯃꯥ ꯃꯄꯥ ꯂꯩꯔꯝꯒꯅꯤ ꯏꯃꯥꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯤꯗꯤ ꯑꯕꯣꯛ ꯁꯥꯕꯤ ꯍꯅꯨꯕꯤ ꯅꯪ ꯅꯆꯤꯟꯗꯨ ꯈꯨꯝꯃꯛꯀꯅꯨ ꯅꯌꯨꯝ ꯄꯥꯅꯤꯡꯕꯅ ꯆꯦꯜꯂꯨꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯜꯂꯛꯀꯅꯨꯅꯦ ꯌꯨꯝꯁꯤꯗ ꯑꯁꯨꯝꯅ ꯃꯆꯜꯕꯨ ꯈꯨꯄꯥꯛꯅ ꯑꯣꯟꯗꯨꯅ ꯊꯥꯖꯤꯟꯕꯤ ꯁꯨꯃꯟ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯩꯒꯤ ꯊꯕꯛꯀꯤ ꯄꯩꯁꯥꯗꯣ ꯍꯪꯆꯤꯠ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯄꯤꯗꯕꯒ ꯌꯥꯔꯣꯏ ꯄ꯭ꯔꯃꯣꯁꯨ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯀꯞꯂꯛꯏ ꯏꯆꯥ ꯆꯥꯎꯔꯦ ꯄꯥꯈꯪ ꯂꯩꯁꯥ ꯐꯥꯔꯦ ꯅꯈꯣꯏꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯕ ꯅꯃꯥ ꯑꯩꯁꯦ ꯍꯥꯠꯂꯛꯑꯣ ꯑꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯗꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯕꯅꯤꯅꯦ ꯐꯔꯦ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯕꯦꯝꯕꯦꯝ ꯅꯪꯅ ꯆꯦꯜꯂꯨꯏ ꯍꯥꯏꯕ ꯅꯨꯄꯥꯗꯨ ꯃꯃꯥ ꯗꯣꯛꯇꯔꯅꯤ ꯃꯄꯥ ꯃꯦꯅꯦꯖꯔꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯅꯪꯕꯨ ꯅꯝꯗꯨꯅ ꯆꯦꯟꯕꯅꯤ ꯅꯁꯥꯅ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯤ ꯃꯌꯥꯝꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯈꯣꯏꯕꯨ ꯀꯤꯕꯗꯒꯤ ꯏꯁꯥꯅ ꯌꯥꯏ ꯍꯥꯏꯅ ꯈꯨꯝꯕꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯤ ꯑꯩ ꯃꯤ ꯈꯔ ꯈꯣꯝꯃꯨꯒꯦ ꯁꯤꯂꯩꯃ ꯃꯕꯨꯡꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯏꯉꯛꯉꯛꯏ ꯀꯩꯅꯣ ꯗꯥꯆꯧꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯃꯥ ꯃꯄꯥ ꯃꯕꯨꯡꯒꯤ ꯈꯟꯗꯕ ꯅꯪꯗꯤ ꯐꯣꯟꯁꯤꯁꯨ ꯊꯨꯒꯥꯏꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛ ꯃꯆꯜꯒꯤ ꯐꯣꯟꯗ ꯂꯥꯛꯇꯨꯅ ꯃꯨꯜꯂꯒ ꯈꯣꯡꯄꯥꯛꯅ ꯆꯕꯦꯠ ꯅꯦꯠꯇꯨꯅ ꯊꯨꯒꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯥ ꯑꯣꯜꯂꯦ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯍꯦꯟꯗꯣꯛꯄ ꯌꯥꯔꯣꯏ ꯃꯆꯜꯕꯨ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯤ ꯄ꯭ꯔꯃꯣꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯁꯦ ꯏꯆꯥꯒꯤ ꯊꯕꯛ ꯇꯧꯅꯕ ꯄꯩꯁꯥꯗꯣ ꯏꯃꯥ ꯊꯤꯒꯦ ꯁꯦ ꯅꯪꯕꯨ ꯇꯣꯛꯂꯣ ꯀꯩꯗꯧꯔꯒꯦ ꯁꯨꯃꯟ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯗꯕ ꯃꯈꯩ ꯃꯅꯥꯎꯅꯨꯄꯥ ꯁꯤꯟꯊꯪꯗ ꯐꯣꯟ ꯇꯧꯔꯤ ꯁꯨꯃꯟꯅ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯣ ꯆꯦꯜꯂꯦ ꯅꯨꯄꯥꯗꯨꯅ ꯅꯝꯗꯅ ꯐꯥꯕꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯁꯥꯅ ꯌꯥꯗꯦ ꯈꯨꯝꯂꯕꯗꯤ ꯏꯆꯜꯗꯣ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯛꯄꯗꯒꯤ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯪꯕꯨ ꯏꯆꯜꯒꯤꯗꯃꯛ ꯃꯕꯨꯡꯅꯦꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯦꯅ ꯆꯤꯡꯌꯥ ꯇꯝꯌꯥ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯍꯤꯡꯂꯤꯕ ꯅꯪꯅ ꯄꯣꯛꯃꯤꯟꯅꯔꯤꯕ ꯅꯆꯟ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯒ ꯅꯖꯥꯇꯤ ꯅꯆꯦ ꯅꯆꯜꯒꯤꯗꯃꯛ ꯀꯔꯝꯅ ꯅꯨꯡꯁꯤꯕ ꯄꯣꯛꯀꯅꯤ ꯋꯥꯁꯦ ꯇꯦꯟꯁꯤꯜꯂꯁꯦ ꯇꯣꯝꯕ ꯏꯆꯜꯒꯤ ꯏꯖꯠ ꯌꯦꯡꯂꯒ ꯅꯨꯄꯥꯗꯨꯗꯤ ꯈꯨꯠ ꯊꯥꯔꯨꯅꯨ ꯑꯗꯨꯕꯨ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯁꯤ ꯑꯩ ꯊꯝꯃꯦ ꯄ꯭ꯔꯃꯣꯅ ꯏꯕꯨꯡꯉꯣ ꯐꯠꯇꯦꯗꯀꯣ ꯅꯪꯁꯦ ꯏꯃꯥꯅ ꯁꯣꯏꯅꯥꯏꯕꯤ ꯑꯣꯏꯔꯨꯕꯒꯤ ꯃꯍꯩꯅꯤꯀꯣ ꯉꯁꯤ ꯏꯆꯥꯅ ꯎꯠꯂꯤꯕ ꯁꯛꯂꯣꯟꯁꯦ ꯄ꯭ꯔꯃꯣ ꯀꯞꯅ ꯊꯣꯡ ꯂꯣꯜꯂꯤꯕ ꯃꯆꯥꯒꯤ ꯀꯥꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯤ ꯄ꯭ꯔꯃꯣꯅ ꯕꯦꯝꯃ ꯏꯃꯥ ꯕꯦꯝꯃ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯆꯠꯈ꯭ꯔꯣ ꯏꯃꯥ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯏꯆꯥ ꯆꯠꯈ꯭ꯔꯣ ꯅꯪ ꯆꯠꯈ꯭ꯔో ꯍꯥꯏꯕꯅꯦ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯑꯋꯥ ꯑꯅꯥ ꯇꯥꯗ꯭ꯔꯤꯉꯩ ꯆꯠꯈ꯭ꯔꯣ ꯁꯦ ꯏꯆꯥ ꯇꯣꯝꯕꯤ ꯅꯪ ꯆꯠꯂꯣ ꯅꯪꯕꯨ ꯆꯠꯂꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯅꯥꯝꯃ ꯁꯣꯏꯅꯥꯏꯕꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯊꯧꯅꯥ ꯐꯅ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯁꯦ ꯃꯤꯒꯤ ꯏꯃꯨꯡꯗꯨ ꯀꯜꯂꯨꯆꯣ ꯆꯠꯂꯣ ꯏꯆꯥ ꯇꯣꯝꯕꯤ ꯅꯪ ꯆꯠꯂꯣ ꯅꯨꯃꯤꯠꯇꯨ ꯃꯕꯨꯡꯅ ꯇꯨꯝꯈꯤꯕ ꯉꯥꯏꯃꯤꯟꯅꯔꯤ ꯃꯃꯥ ꯃꯆꯥꯁꯨ ꯄ꯭ꯔꯃꯣꯅ ꯏꯃꯥ ꯋꯥꯍꯩꯒꯦ ꯅꯕꯨꯡꯒꯤ ꯀꯥꯗ ꯏꯃꯥ ꯆꯪꯁꯤꯟꯅꯔꯨꯒꯦ ꯅꯕꯨꯡꯅ ꯇꯨꯝꯂꯝꯂꯕꯗꯤ ꯏꯃꯥ ꯍꯥꯏꯔꯛꯀꯦꯀꯣ ꯁꯦ ꯃꯣꯟ ꯃꯈꯥꯗꯅꯦ ꯂꯨꯄꯥ 50 ꯂꯩꯕꯅꯦ ꯃꯁꯤ ꯄꯨꯈꯣꯀꯣ ꯏꯆꯥ ꯇꯣꯝꯕꯤ
Silheimasu mamada konsenduna kablai. Ima, nasagi laibog sibo karigino, asuk tina tamnamliba sibo. Pramosu mapi irachena machabu manam nambi. Se, napot na sa iyong silo. Pataba na bung sina hayengdi, migi imungdo, kaamkong sahalani. Se, nang bumigi imungdo di, kanaba yadaba ni ko imagi tumbi. Pramo, saisuduga, latian ama pairaga, masagi katam na changlai. Ibungo. Wais, tungkro mali ni mase. Pramo, kung litap na yang na thangduna kadudagi tholai. Pramo na, icha tumbi, se, imana manam namgi ko, nakuk pawuchik na layu ko. Silheiba makokta pi ama haptuna, khongthang tap na thangduna tholakli. Konthong mapa yausalakpaga, gypsy ama khamduna lairambadu ubada, masado swai lawi, adubu, usinadaba saduna, konglay tuna yang na chatli. Khangaude, tunglomdagi nupa amana marengjumda pairai. Silheiba, ima haiduna kanna laurui, sinthangna. Ibema, aine, tatone. Mabungi makong sok na kurumjaduna kablai. Tato, ima lehubro, kadai dun nang na chatoisha. Lehowe, aigi lambi thadok piyo tato. Nasan mo yung naksagi ani shuhan bigano. Da chong na tambadagi ay loy na tari. Karigi isal na kapkani. Tato, ay isa na yan at chen bane. Haujik cho, ikong na thong na, magi managta chat bane. Tato na nang butadok lamle haiduna, taton bu sauri bro. Se, kapkanu ni chal tumbi, nang gidamag taton lay sidi. Chelure haiduna, ijat gidamag kallaga, nasana yaningdraba misaktuda punsido kathokadaba natte. Taton pauloy na tari. Isal gidamak taton hotnagani. Mabu para amadi shoydana tambigani. Taton, nasan iwasa mukta tabiyo ba? Ay isa na yana, magi matung inkibane. Haujik cho, isa na yana, ikong na thong na magi managta satpane taton. Isan tombi, nang nasukyam na pangisibu karigino. Se, gari da kakalo. Taton, Sinthang, machan na pipa makudang paiduna, chingkaladuna gari da namsili. Mi na themaga nang na asukyam na pangisibu karigino. Migi imungdi ijat kan na buhat na bada nangoda na tatawrini. Taton, ay isa na yana chatpane. Nimi, gari tawro. Da chong na kuda oida bangangadro. Nang nasukyam na pangisi karigino. Silheiba kaptuna laurai. Da chong no oidaba ngange akoida. Da chong ti mabuk yamna phattabani taton. Sinthang, machanbu makazaida kupang na thari, pocketagi magi phone da logthoktuna call tori. Da chong na somda nungai na tumingai, ichal tombise, nupa mayumdura chatkena torombadagi aiga thengnare. Suman, masado ipapakhatli. Ha, kadada lege nangwa? Madugi angangdo, yamna pangba, yamna phattaba angang ni phujjallo mado. Sinthangna, ay halle taton, ichal tombise, ay napure. Yumda changlongge tawbane, adubu matam se yadre. Oh, kadada purino? Mapamda, matang chaba yenglagay chanche, thilakke. Pare. Mabung ani leri kaisya, usittabagi natro. Nupa machaduna tawrido. Hende hinjilaksanu, makhongdara makukdara makapke. Nupa machado, da chongna thokpa dum tawbiro. Matang asida tabiriba khwai pumnamapu amuka handa khurumjari makha taba saruk hayeng punna taminarase.